ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯦꯟꯒ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒ ꯇꯧꯖꯗꯣꯏꯅꯦ꯫ ꯊꯥꯡ ꯑꯊꯤꯕꯁꯤꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕ ꯍꯧꯔꯦ꯫ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯁꯣꯏꯕꯨꯝ ꯃꯍꯤ ꯈꯔ ꯍꯥꯞꯄꯦ꯫ ꯇꯤꯜꯍꯧ ꯆꯅꯝ ꯃꯨꯟꯖꯤꯜꯂꯛꯑꯦ꯫ ꯁꯥ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ꯫ ꯈꯥꯕꯩ ꯃꯔꯨ ꯑꯃ ꯑꯣꯠꯄꯤꯔꯅꯤ ꯑꯗꯨꯒ ꯊꯝꯈ꯭ꯔꯒꯦ ꯃꯌꯥꯝ꯫ ꯁꯥ ꯃꯨꯟꯖꯤꯜꯂꯛꯑꯦ꯫ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯊꯥꯗꯖꯔꯦ꯫ ꯖꯤꯔꯥ ꯈꯔ ꯆꯥꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ꯫ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒ ꯌꯦꯟ ꯊꯣꯡꯕꯒ ꯑꯣꯏꯗꯣꯏꯅꯦ꯫ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯏꯆꯜ ꯑꯃꯅ ꯀꯃꯦꯟꯗ ꯈꯟꯕꯤꯔꯛꯄꯅꯦ꯫ ꯑꯗꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯖꯔꯛꯑꯒꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯍꯧꯔꯁꯤ꯫ ꯃꯍꯤꯁꯤꯗꯒꯤ ꯈꯔ ꯍꯩꯖꯤꯜꯂꯒꯀꯣ ꯁꯣꯏꯕꯨꯝꯁꯤꯒ ꯇꯧꯔ ꯃꯤꯛꯁ ꯇꯧꯔꯛꯑꯒꯦ꯫ ꯚꯤꯗꯤꯑꯣꯁꯦ ꯅꯝꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯗꯥꯡ ꯇꯥꯕ ꯉꯥꯏꯕꯗꯁꯨ ꯋꯥꯔꯦ꯫ ꯍꯥꯎꯋꯦ ꯃꯌꯥꯝ꯫ ꯌꯦꯟ ꯃꯁꯥꯁꯤꯗꯤ ꯐꯖꯔꯦꯍꯦ ꯃꯌꯥꯝ꯫ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒ ꯌꯦꯟꯒ ꯄꯥꯕꯁꯤꯗꯤ ꯃꯌꯥꯝ ꯃꯍꯥꯎꯁꯤꯗꯤ ꯀꯩꯅꯣꯝ ꯊꯣꯛꯑꯦꯍꯦ꯫ ꯌꯦꯟ ꯃꯍꯤꯁꯦ ꯈꯔ ꯍꯩꯖꯤꯜꯂꯒ ꯇꯧꯔꯗꯧꯅꯤ꯫ ꯃꯤꯛꯁ ꯇꯧꯔ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ꯫ ꯌꯦꯟ ꯃꯈꯣꯡ ꯃꯌꯥꯝ꯫
เอาเลยเฮ้ยช่วยบุมอีโรนมันนี่โมโรเก็บบัญชัยจากกลุ่มชิมินาเกมันตุ้มเครื่องอะไรลาจะอยู่กับปีเครื่องกันที่ Leman bây giờ đẹp cho nằm mới luôn mình ngonเลยthì nhang những màu thảo vô đúng có chơi là đông chơi là nút lối nè vợ Leman bây giờ để nó tròn mang the line ta là đấy chăm mu này vợ Alright. Em video chỉ mà tăng yêu xin giờ game em ai video chỉ vui những video này like subscribe và tăng tục xin biết không bye bye